Lamdam si thole birang na baram oraga mahiru singyauna misamya ma thindre ba wa ba mani penadra ba kaya konjel thoktra ba wakat haiba sida impact news reporter kit maitay amadi video journalist namarakam besorchitiki paldamama Manipur, awang nongpok Bharat ki sidaida maning tam na ningthau panba laibak am oina lairamba lamdam amani. Adubu, lamdam asigi puwarida Manipur na India da tindringai amadi tillaba matung thengkhang kayarakta lamdam asigi ngamkai amadi apunbagi saktam da singnarak pathaudok athok kaya ngasi phawba lepa leitana thoktuna lagli. Ngasi maksu lamdam asida khundaminariba furup khujok kharana Mapalam gi mioi kharaga punshin aduna lamdam asibu machet tana thugaina basilak pathausil na maram oirga mukna ba tholak padagi lamdam asigi miyamna mukna ba amadi khana chaina badagi tholak pa lan gi chaitheng mayoknari phibam masina maram oirga micham miyam yauna lamdam asigi amadi laibak asigi tungi yumbi oigedawriba nahasing mapungoina mahirusing gi punsida chauna chaitheng phangli Irang asina maram oiraga micham miyam gi punsida ngasi hayeng yauna irang asi loidriba phawbadi punsida kari tholakani haiba tambang ngamdabagi mipaiba kaya mayoknaduna hingli mahi loisang kayada mahiroi singna ningthina mahi tamba phangdaba sanabong singda angang sing yauna naha singna chen chongduna sanaba udabagi phibamda lagli mahiroi singna mahi tamlabasu mipaiba yaudana ningthina mahi tamba phangdri phibam masida irang asina maram oiduna mahiroi singna mahi masing tambada thengnariba khudongsadaba phibam kaya makhoida thengnariba awabasing phongdorakli plan tarije chahi ani phajlak torabneba masidaida satra singjida haidi education gi matang sida yam bek char eba satra singi oina so hojik se chathok chasin yadaba area kai ka su khara lai ko aduduna moise college se hange khotle haiba khangtar ga su akhoida khudong chadaba nungai taba ama oeba Lamdam asida irang phanayamna leirawasu lan phanayamna thoklabasu khunai asigi tungidamak mahiroi singbu mahimasing yauna lausing gyan pibagi tangai fadaba leibana laikai da angang sing mapungoina mahiroi singbu mahimasing takpi tambibagi thabak thoram singsu paikhatnari State asida hojik oiriba irang gi phibam asida mahiroi singi ahal laman gi maikaidagi mahiroi singna mahimasing tambagi matang yauna makhoida thengnariba mipaiba amadi khudongsa da wafam kayasu phongdorakli hojik se yamna awaba phibam amada leire akoi je hanjan akoi gi lamdam si awaba kaya amata dana leihrabani ado hojik se angang singi lerik lesu tambagi su yamna khudongsa da ba awaba mayoknari aduga mafam sida leiriba praja mayam se yamna mi painai haibati leiriba condition situation je sarkar na su mieng changbide aduga security su matik sana pibide ado khudongsa da ba haibabu aduki matik sadre haibase ai thamjage Amaromda Manipur da leiriba irang asi center amadi state laingakna athuba matamda waroishin puraknaba miyamna makhal makha kaya gi khongjang sing lepa leitana changsilli miyamgi awaba khangdana laingak leitaba manba mawongda leiriba phibam asida center amadi state laingakta pendaba wafam kayasu miyamgi maikaidagi phongdoknarakli loinana irang asigi chapchaba waroishin ama puraknabasu state amadi center laingaki pungning jingsilakli me ahumdagi ngasi phawda hora iba lala sida india lengak sungaire istia sungaire ngasi phawda siriba nariba icha jingidam dai khoile na kana chungthok birakhrage khanggung jaidana chielaba matam hadi icha na karainu imana karainu khangdraba hai thawai da bu hingadi loire haidana chielaba matam bija akoi gi damakta kana na chungthok birakhrage ba india lengak su tabiyo akoi gi manipur istia su tabiyo muknaba irang amadi lan haibasina lamdam ama laibak amada sel thum yauna hiram kayada menkhatpa ngamlaroidaba amangba kaya thokpada natana kanagumba amatada tongjaba amadi yaifaba oide